ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯨꯔꯦꯝꯕ ꯀꯧꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯁꯥ ꯇꯥꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯉꯁꯤꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗꯣ ꯂꯥꯟꯃꯤ ꯈꯔꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯁꯨꯝ ꯆꯠꯇꯨꯅ ꯊꯤꯔꯛꯄꯗ ꯁꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣꯅꯤ ꯉꯁꯤꯗꯤ ꯁꯥ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯤꯕꯁꯤꯕꯣ? ꯐꯅ ꯁꯥꯡꯅꯁꯨ ꯆꯪꯂꯛꯑꯦ, ꯅꯠꯇ꯭ꯔꯒ ꯎꯃꯪ ꯑꯁꯤꯕꯨ ꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯀꯣꯅꯨꯡꯗꯒꯤ ꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯁꯥ ꯑꯃꯠꯇ ꯄꯨꯗꯅ ꯀꯣꯅꯨꯡꯗ ꯍꯜꯂꯕꯗꯤ ꯃꯤꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯣꯛꯅꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯁꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯗꯕꯗꯤ ꯌꯥꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ, ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯆꯣꯏꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯌꯨ꯫ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯁꯥ ꯊꯤꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯣꯟꯕ ꯌꯥꯝꯅ ꯐꯖꯕ ꯁꯖꯤ ꯑꯃꯁꯨ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯁꯖꯤ ꯑꯗꯨꯅ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯕꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯁꯖꯤ ꯑꯃꯗꯤ ꯂꯩꯔꯦꯗꯅ, ꯃꯁꯤꯒꯤ ꯁꯖꯤ ꯑꯁꯤꯗꯤ ꯑꯇꯩ ꯁꯖꯤꯒ ꯃꯥꯟꯅꯗꯦ, ꯃꯒꯨꯟ ꯌꯥꯝꯅ ꯂꯩ, ꯃꯁꯤ ꯍꯥꯠꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯒꯦ꯫ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯖꯤ ꯑꯗꯨꯗ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯇꯦꯟ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯈꯤ꯫ ꯅꯤꯡꯊꯧꯁꯨ ꯁꯖꯤ ꯑꯗꯨꯅ ꯇꯨꯈꯤꯕꯗꯨ ꯎꯕꯗ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯖꯤ ꯑꯁꯤ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯜꯂꯦꯗꯅ, ꯁꯖꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯁꯖꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯍꯦ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ, ꯅꯪꯅ ꯑꯩꯕꯨ ꯏꯆꯝ ꯆꯝꯕ ꯁꯖꯤ ꯑꯣꯏꯅ ꯈꯜꯂꯤꯕꯗꯣ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯁꯖꯤ ꯑꯃ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯄꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯨꯅ ꯆꯥꯔꯤ, ꯃꯗꯨꯒꯤ ꯄꯥꯞꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯅꯉꯣꯟꯗ ꯑꯩꯅ ꯁꯥꯞ ꯇꯧꯏ, ꯃꯗꯨꯗꯤ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯪꯒꯤ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯈꯤꯕꯒꯨꯝꯅ ꯅꯪꯁꯨ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯀꯥꯏꯅꯕ ꯑꯣꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯠꯇꯨꯅ ꯆꯥꯈꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯉꯨꯍꯦ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ꯫ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤ꯫ ꯅꯤꯡꯊꯧꯗꯣ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯁꯖꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥ ꯑꯃꯠꯇ ꯄꯨꯗꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯅꯨꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤꯅ, ꯏꯅꯤꯡꯊꯧ, ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯗꯤ ꯀꯔꯤ ꯁꯥ ꯐꯥꯕꯤꯔꯛꯂꯕꯒꯦ? ꯅꯤꯡꯊꯧ ꯑꯗꯨꯅ, ꯃꯍꯥꯔꯥꯅꯤ, ꯉꯁꯤꯗꯤ ꯁꯥ ꯑꯃꯠꯇ ꯐꯥꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯁꯦ ꯏꯃꯛ ꯃꯛꯁꯤꯟꯅ ꯎꯏ꯫ ꯑꯩꯕꯨ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇꯪ ꯍꯪꯂꯒ ꯌꯦꯡꯁꯤꯔꯅꯦ? ꯍꯣꯔꯦꯟ ꯇꯞꯅ ꯍꯪꯂꯒꯦ, ꯄꯣꯊꯥꯖꯔꯁꯅꯨ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯀꯅꯤ? ꯐꯔꯦ, ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯅꯅꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒ ꯇꯥꯟꯅꯔꯒꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯂꯥꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯏꯅꯤꯡꯊꯧꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯕꯗꯤ ꯀꯔꯤ ꯂꯩꯔꯕꯒꯦ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧꯅ ꯎꯃꯪꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯏꯄꯥꯃꯥꯏꯕ, ꯁꯥꯞ ꯑꯁꯤ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯗ ꯇꯥꯛꯄꯤꯌꯨꯕ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, ꯁꯥꯞ ꯑꯗꯨꯗꯤ ꯀꯣꯛꯄ ꯉꯝꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ ꯏꯅꯤꯡꯊꯧ, ꯃꯗꯨꯗꯤ ꯌꯥꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯍꯥꯔꯥꯅꯤ ꯃꯤꯔꯣꯜꯂꯦ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯁꯨ ꯊꯥ ꯁꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤꯅ ꯃꯍꯥꯔꯥꯅꯤꯕꯨ ꯑꯉꯥꯡ ꯎꯅꯕꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, ꯃꯍꯥꯔꯥꯅꯤꯗꯤ ꯃꯁꯥ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ? ꯑꯃꯥꯏꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ, ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ
ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯑꯃꯥꯏꯕꯤꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯌꯥꯏꯃ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯃꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯦ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯁꯛꯁꯨ ꯃꯆꯦ ꯑꯅꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯔꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯂꯩꯅꯥꯕꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯝꯃꯤ ꯂꯩꯅꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯝꯃꯤ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯂꯩꯅꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯁꯛꯁꯨ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯕꯨ ꯄꯥꯝꯕꯤꯔꯝꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯝꯃꯤ ꯂꯧꯃꯤꯁꯤꯡꯅ ꯋꯥꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯑꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯆꯔꯥ ꯍꯦꯟꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯄꯨꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯂꯦꯝꯕꯤꯅ ꯃꯗꯨ ꯎꯕꯗ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯏꯄꯥ ꯅꯤꯡꯊꯧ ꯃꯐꯝ ꯑꯁꯤ ꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯤ ꯂꯥꯏꯖꯅ ꯏꯄꯥ ꯅꯤꯡꯊꯧ ꯏꯆꯦꯝꯍꯜꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯃꯈꯣꯏꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗꯕ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯥꯛꯑꯣ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯂꯁꯤ ꯂꯥꯏꯖꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯀꯨꯝꯕ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ ꯑꯗꯨꯅ ꯅꯆꯥꯗꯤ ꯗꯣꯂꯥꯏ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯍꯧꯔꯒꯦ ꯂꯦꯝꯕꯤꯁꯨ ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯁꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯈ꯭ꯔꯦ ꯂꯩꯅꯥꯁꯨ ꯗꯣꯂꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯑꯃꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯔꯛꯇ꯭ꯔꯦ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯑꯩꯒꯤ प्रजाꯁꯤꯡꯅ ꯆꯔꯥ ꯍꯦꯟꯒꯅꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤ ꯏꯄꯥꯒꯤ ꯂꯩꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯁꯦ ꯅꯪꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯗ ꯌꯦꯟꯊꯣꯛꯎ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯅꯥꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯦꯡ ꯍꯋꯥꯏ ꯌꯦꯜꯂꯝꯃꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯂꯩꯅꯥꯕꯨꯁꯨ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤ ꯂꯩꯅꯥꯁꯨ ꯃꯈꯣꯏꯅ ꯄꯦꯟꯕꯤꯕꯗꯨ ꯎꯔꯒ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦ ꯑꯅꯤꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯂꯦꯝꯕꯤꯅ ꯌꯥꯏꯃ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯅ ꯂꯥꯏꯔꯕꯁꯤꯡ ꯑꯁꯤꯗ ꯆꯦꯡ ꯍꯋꯥꯏ ꯄꯤꯕ ꯎꯔꯒ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯌꯥꯗ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯁꯦ ꯂꯥꯏꯖꯅ ꯏꯆꯦꯝꯍꯜ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯆꯦꯝꯍꯜ ꯏꯕꯥꯅꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯅ ꯍꯦꯟꯅ ꯂꯨꯅ ꯇꯧ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯆꯥ ꯅꯠꯇꯕꯒꯨꯝꯅ ꯇꯣꯈꯥꯏꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤ ꯑꯗꯨꯒ ꯑꯇꯣꯟꯕꯤꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯗꯕꯗ ꯀꯣꯏꯊꯤ ꯊꯤ ꯑꯩꯈꯣꯏꯅ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯣꯡꯃꯗ ꯍꯪꯗꯦ ꯐꯤꯔꯣꯜ ꯑꯃꯠꯇ ꯂꯩꯔꯛꯂꯕꯁꯨ ꯑꯇꯣꯟꯕꯤꯒꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯂꯩꯔꯦ ꯑꯗꯨꯒ ꯏꯆꯦꯝꯍꯜ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅ ꯑꯊꯤꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯂꯦꯝꯕꯤꯅ ꯑꯆꯨꯝꯕꯅꯤ ꯌꯥꯏꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯇꯣꯟꯕꯤꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌా ꯇꯝꯁꯤꯟꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯍꯟꯗ꯭ꯔꯦ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯅꯗꯤ ꯃꯥꯕꯨ ꯏꯅꯥꯎꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯅꯤ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯅ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯥꯅꯗꯤ ꯃꯆꯦ ꯃꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯂꯩꯅꯥꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯏꯁꯤꯡ ꯆꯦꯟꯐꯝ ꯐꯖꯅ ꯂꯩꯇꯕꯒꯤꯅꯤ ꯃꯗꯨꯅ ꯏꯆꯥꯎ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅꯕ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯇꯧꯔꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯆꯥꯅ ꯈꯟꯖꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯕꯁꯨ ꯌꯥꯔꯅꯤ ꯏꯀꯪ ꯊꯣꯛꯂꯕꯁꯨ
ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ ꯂꯥꯏꯖꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯗꯤ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯖꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯊꯛꯅ ꯆꯥꯅꯅꯕ ꯇꯨꯔꯦꯜ ꯂꯩꯔꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯒ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯅꯕꯅꯤ ꯂꯦꯝꯕꯤꯅ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯁꯨ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯖꯅꯤꯡꯉꯤ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯕꯗꯣ ꯅꯆꯥꯗꯤ ꯄꯥꯝꯖꯗꯦ ꯅꯤꯡꯊꯧꯅ ꯅꯅꯥꯎ ꯑꯇꯣꯟꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ ꯏꯁꯤꯡ ꯆꯦꯟꯐꯝ ꯂꯩꯇꯕꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯏꯆꯥꯇꯣꯝꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯃꯛ ꯃꯤ ꯊꯥꯗꯨꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯃꯝ ꯇꯧꯍꯟꯒꯅꯤ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯇꯣꯝꯕꯤꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯅꯤꯡꯊꯧꯅ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯃꯝ ꯇꯧꯍꯜꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯗꯔꯦ ꯅꯣꯡꯒꯤ ꯏꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯣꯛꯂꯝꯃꯤ ꯏꯀꯪ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯃꯛ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯔꯝꯗꯦ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯍꯦꯟꯗꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯟꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯐꯅ ꯌꯥꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯄꯥꯛ ꯃꯌꯤ ꯌꯦꯡꯕ ꯌꯥꯝꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩ ꯃꯥꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤꯗꯣ ꯏꯅꯤꯡꯊꯧ ꯐꯔꯦ ꯃꯟꯇ꯭ꯔꯤ ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯀꯧꯍꯜꯂꯨꯔꯒꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯕꯨ ꯀꯣꯅꯨꯡꯗ ꯀꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯈꯨꯄꯥꯛ ꯃꯌꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯈꯨꯄꯥꯛ ꯃꯌꯤꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯕꯗ ꯂꯨꯍꯣꯡ ꯐꯥꯜꯕꯨ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝ ꯇꯧꯒꯅꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯃꯛ ꯆꯌꯣꯜ ꯑꯃꯗꯤ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯃꯄꯨ ꯃꯥꯅ ꯄꯦꯟꯕꯤꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃꯃꯝ ꯄꯤꯅꯕꯤꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗ ꯌꯦꯡꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯥ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯇꯥꯔꯦꯗꯅ ꯍꯌꯦꯡꯗꯒꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯧ ꯃꯗꯨꯅ ꯏꯆꯥ ꯑꯍꯨꯝꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯆꯦꯝꯍꯜ ꯑꯩꯗꯤ ꯆꯌꯣꯜ ꯑꯃ ꯀꯔꯤꯁꯨ ꯆꯥꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯂꯦꯝꯕꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯔꯤꯕꯅꯣ ꯏꯄꯥ ꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯔꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯕꯨ ꯊꯥꯖꯔꯤꯕꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯡꯍꯜꯂꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯗꯣꯏꯅꯣ ꯏꯆꯦꯝꯍꯜ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯉꯥ ꯃꯔꯨ ꯃꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤ ꯈꯪꯍꯟꯗꯅ ꯃꯥꯒꯤ ꯀꯥꯡꯈꯗ ꯇꯨꯃꯤꯟꯅ ꯂꯪꯁꯤꯜꯂꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯊꯥꯖꯕ ꯑꯗꯣ ꯃꯥꯡꯍꯟꯒꯗꯕꯅꯤ ꯂꯥꯏꯖꯅ ꯏꯆꯦꯝꯍꯜ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯂꯩ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯇꯣꯟꯕꯤꯕꯨ ꯁꯥꯎꯔꯅꯤ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯅꯥꯗꯤ ꯆꯥꯗ ꯊꯛꯇꯅ ꯃꯄꯨ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯅꯥꯏ ꯈꯔꯗ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯆꯥꯔꯤ ꯂꯦꯝꯕꯤꯅ ꯌꯥꯏꯃ ꯁꯦ ꯃꯔꯨꯁꯤꯡꯗꯣ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯐꯖꯅ ꯊꯝꯃꯨ ꯂꯥꯏꯖꯅ ꯍꯣꯏ ꯏꯆꯦꯝꯍꯜ ꯑꯗꯨ ꯏꯆꯦꯝꯍꯜ ꯀꯔꯝ ꯀꯥꯟꯗ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯒꯅꯤ ꯆꯌꯣꯜ ꯑꯁꯤꯃꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯆꯤꯡꯅꯈꯤꯕꯁꯨ ꯌꯥꯏ ꯂꯥꯏꯖꯅ ꯑꯗꯨ ꯏꯆꯦꯝꯍꯜ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯗꯨꯒꯤꯗꯤꯅꯦ ꯏꯄꯥ ꯅꯤꯡꯊꯧ ꯈꯪꯗꯅꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯌꯣꯜꯗꯨꯃ ꯁꯥ ꯉꯥ ꯀꯌꯥ ꯆꯥꯗꯨꯅ ꯃꯔꯨꯁꯤꯡ ꯑꯗꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩꯅꯥꯒꯤ ꯀꯥꯡꯈꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯅꯥꯗꯤ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯏꯕꯪ ꯃꯄꯨꯅꯁꯨ ꯂꯩꯅꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯗꯨ ꯎꯔꯒ ꯃꯥꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯔꯕ ꯕꯣꯔ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ
ꯂꯦꯝꯕꯤꯅ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯅ ꯇꯧꯔꯤꯕꯁꯦ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯅꯥꯎꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦꯅꯦ ꯏꯄꯥꯗ ꯍꯥꯏꯌꯨꯗꯅ? ꯏꯄꯥ ꯅꯤꯡꯊꯧꯅ ꯆꯌꯣꯜ ꯑꯃꯗꯤ ꯀꯔꯤꯁꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯗ ꯇꯥꯛꯈꯤꯕꯗꯣ ꯏꯅꯥꯎ ꯑꯇꯣꯟꯕꯤꯅ ꯏꯄꯥꯒꯤ ꯑꯊꯪꯕ ꯊꯧꯁꯥꯗꯗꯨꯅ ꯇꯨꯃꯤꯟꯅ ꯁꯥ ꯉꯥ ꯆꯥꯗꯨꯅ ꯃꯔꯨꯁꯤꯡ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯀꯥꯡꯈꯗ ꯂꯪꯁꯤꯟꯗꯨꯅ ꯊꯝꯕꯗꯣ ꯅꯆꯥ ꯑꯅꯤꯅ ꯎꯖꯔꯛꯂꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯏꯄꯥꯗꯤ ꯀꯌꯥ ꯊꯥꯖꯗꯦ꯫ ꯏꯆꯥ ꯑꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯛ ꯊꯥꯖꯗꯦꯅꯦ꯫ ꯅꯆꯥ ꯑꯅꯤꯅ ꯍꯥꯏꯖꯕꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯕꯁꯨ ꯅꯆꯥ ꯑꯩꯈꯣꯏꯅ ꯈꯪꯖꯩ꯫ ꯍꯧꯖꯤꯛꯁꯨ ꯁꯔꯨꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯀꯥꯡꯈꯗ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯆꯠꯁꯤꯂꯥꯎ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯃꯆꯥ ꯑꯇꯣꯟꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯇꯣꯟꯕꯤꯗꯨ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯀꯥꯡꯈꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯥ ꯆꯥꯈꯤꯕꯒꯤ ꯃꯔꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯄꯗ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯆꯦ ꯃꯅꯤꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯆꯦ ꯃꯅꯤꯒ ꯂꯣꯏꯅꯗꯨꯅ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯅꯆꯥꯗ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯄꯥ ꯅꯤꯡꯊꯧ? ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯔꯥꯡꯅꯅ ꯑꯇꯣꯟꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯄꯥ ꯑꯩꯒꯤ ꯌꯥꯊꯪꯁꯨ ꯏꯟꯗꯕ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯀꯔꯤꯃꯠꯇ ꯆꯥꯗꯨꯅ ꯂꯥꯏ ꯅꯤꯡꯉꯣ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯆꯨꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯆꯥ ꯑꯍꯨꯝꯗ ꯆꯌꯣꯜ ꯑꯃ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯂꯥꯏ ꯅꯤꯡꯅꯕ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯉꯥ ꯆꯥꯔꯤꯕ ꯁꯥ ꯉꯥ ꯆꯥꯔꯤꯕꯅꯣ? ꯂꯩꯅꯥꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯏꯄꯥ ꯅꯤꯡꯊꯧ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩ ꯉꯁꯤꯁꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯁꯨ ꯆꯥꯗꯅ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯥꯡꯈꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅ ꯆꯥꯕꯒꯤꯅꯣ? ꯂꯩꯅꯥꯗꯨ ꯃꯥꯒꯤ ꯀꯥꯡꯈꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯁꯥ ꯆꯥꯈꯤꯕꯒꯤ ꯁꯔꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ ꯁꯔꯨꯁꯤꯡ ꯑꯁꯦ ꯀꯅꯥꯅ ꯑꯩꯒꯤ ꯀꯥꯡꯈꯗ ꯂꯪꯁꯤꯟꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯅꯆꯥꯗꯤ ꯆꯥꯗꯕ ꯑꯁꯦꯡꯕꯅꯤ꯫ ꯂꯥꯏꯖꯅ ꯑꯇꯣꯟꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ? ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯁꯥ ꯆꯥꯕꯗꯣ ꯏꯆꯦꯃꯍꯜꯒ ꯏꯕꯥꯅꯤꯒꯅ ꯎꯔꯕꯅꯤ꯫ ꯏꯆꯦꯝꯌꯥꯏ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯅꯅꯥꯎ ꯁꯥ ꯆꯥꯗꯤ ꯃꯔꯨꯁꯤꯡ ꯑꯁꯦ ꯀꯅꯥꯅ ꯆꯥꯕꯒꯤ ꯃꯔꯨꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯤꯌꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯪꯒꯤ ꯀꯥꯡꯈꯗ ꯂꯩꯔꯤꯕ ꯁꯥ ꯆꯥꯕꯒꯤ ꯃꯔꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯅ ꯆꯥꯔꯒ ꯂꯪꯁꯤꯟꯗꯣꯏꯅꯣ? ꯅꯪꯅ ꯂꯣꯟꯅ ꯆꯥꯗꯨꯅ ꯂꯪꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯂꯩꯅꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕꯗꯨ ꯎꯕꯗ ꯃꯆꯦ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯗꯨ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯦꯡꯅꯅꯕ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯧꯉꯝꯕꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯂꯩꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯁꯨ ꯊꯧꯉꯝꯕ ꯂꯥꯛꯄ ꯎꯕꯗ ꯊꯧꯉꯝꯕꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯏ ꯇꯥꯕꯗ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯉꯝꯕꯅꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤ ꯑꯗꯨ ꯑꯃꯠꯇ ꯄꯥꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯅꯈꯣꯏ ꯃꯁꯦꯟ ꯁꯛꯈꯪ ꯃꯥꯏꯈꯪꯅꯣ꯫ ꯂꯥꯏꯖꯅ ꯃꯆꯦ ꯇꯃꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯝꯍꯜ ꯅꯅꯥꯎꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯒꯤ ꯁꯛꯇꯝꯕꯨ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦꯗꯣ ꯃꯥꯕꯨ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯅꯥꯎꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯃꯁꯤꯗ ꯏꯆꯦꯝꯍꯜꯅ ꯑꯌꯦꯠꯄ ꯄꯤꯕꯤꯔꯅꯨ꯫ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯌꯥꯏꯃ ꯅꯪꯒꯤ ꯋꯥꯗꯨꯗꯤ? ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ꯫ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯨ ꯊꯧꯉꯝꯕꯕꯨ ꯃꯨꯟꯅꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯌꯥꯎꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯃꯛ ꯑꯩ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯄꯥꯝꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯔꯥꯖꯀꯨꯃꯥꯔ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧꯁꯨ ꯂꯣꯏꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯎꯕꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯂꯩꯀꯣꯜꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯗꯨ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩ ꯍꯦꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯎꯔꯝꯃꯤ꯫
ꯂꯩꯅꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯃꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ꯫ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯩ ꯑꯁꯦꯡꯕ ꯑꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯃꯗ ꯂꯩꯅꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ, ꯔꯥꯖꯀꯨꯃꯥꯔ, ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯟꯕꯤ, ꯃꯃꯤꯡꯅ ꯂꯩꯅꯥ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯛꯇꯗ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ꯫ ꯅꯤꯡꯊꯧꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯅꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯟꯅ ꯌꯦꯡꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯩꯅꯥꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯅꯥꯁꯨ ꯃꯄꯨꯔꯣꯏꯕ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯩꯕꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯂꯥꯏ ꯁꯥꯟꯅꯕꯤ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯅꯨꯕꯤ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯅꯤꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ, ꯐꯔꯦ, ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯂꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯩꯉꯣꯟꯗ ꯃꯤ 2 ꯄꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯉꯛ ꯑꯗꯣ ꯀꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯗ ꯀꯠꯀꯗꯧꯔꯤꯕꯅꯤ꯫ ꯂꯦꯝꯕꯤꯅ, ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ꯫ ꯅꯪꯒꯤ ꯃꯤ 2ꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯦꯇꯨꯝ 2 ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯌꯦꯇꯨꯝ 2ꯁꯤꯅ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯕꯨꯜ ꯑꯗꯨꯗ ꯊꯦꯠꯆꯤꯜꯂꯨ꯫ ꯌꯦꯇꯨꯝ ꯑꯁꯤꯅ ꯁꯝꯕꯨꯜ ꯑꯗꯨꯗ ꯊꯦꯠꯆꯤꯟꯕꯒ ꯈꯨꯗꯛꯇ ꯅꯈꯣꯏꯒꯤ ꯅꯅꯥꯎꯅꯨꯄꯤꯗꯣ ꯎꯆꯦꯛ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯦꯇꯨꯝ ꯑꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯆꯦꯛꯁꯤꯜꯂꯨ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ 2 ꯑꯃꯁꯨ ꯀꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟ ꯅꯤꯡꯊꯧꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯟ ꯅꯤꯡꯊꯧꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯅꯥꯗꯣ ꯃꯆꯦꯝ 2ꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯆꯦꯝꯍꯜ, ꯏꯆꯦꯌꯥꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅꯁꯨ ꯄꯥꯎ ꯄꯤꯔꯛꯇꯦ꯫ ꯑꯗꯣ ꯏꯆꯦꯝꯍꯜ, ꯏꯆꯦꯝꯌꯥꯏꯃ, ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ? ꯂꯦꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯅꯆꯦ ꯃꯅꯤꯁꯦ ꯅꯪꯕꯨ ꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯩꯅꯥꯅ, ꯏꯆꯦꯝ ꯑꯅꯤꯃꯛ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯅꯥꯎꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ꯫ ꯑꯩꯁꯨ ꯏꯆꯦꯁꯤꯡꯒ ꯂꯩꯃꯤꯟꯅꯗꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯃꯆꯦꯝ 2ꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯅ ꯂꯩꯅꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯏꯆꯦꯝꯍꯜ, ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ? ꯔꯥꯖꯀꯨꯃꯥꯔꯗꯤ ꯑꯇꯣꯟꯕꯤꯕꯨ ꯁꯦꯟꯅꯗꯨꯅꯇ ꯂꯩ꯫ ꯂꯦꯝꯕꯤꯅ, ꯌꯥꯏꯃ, ꯇꯟꯖꯥ ꯉꯥꯏꯁꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯝꯗꯅꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯔꯣꯏ꯫ ꯐꯠꯇ꯭ꯔꯕꯤ ꯃꯆꯦ 2 ꯑꯗꯨꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯗꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯅꯅꯕ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅꯥꯗ ꯐꯖꯅ ꯂꯩꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯣꯟꯕꯤ, ꯉꯁꯤꯗꯤ ꯏꯆꯦꯝ 2ꯅ ꯅꯪꯕꯨ ꯅꯤꯡꯊꯤꯅ ꯀꯦꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯅꯥꯁꯨ ꯃꯆꯦ 2ꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤನ ꯃꯆꯦ 2ꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯑꯇꯣꯟꯕꯤꯒꯤ ꯁꯝ ꯑꯗꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯌꯦꯡꯂꯒ ꯌꯦꯇꯨꯝ 2ꯗꯨ ꯂꯩꯅꯥꯒꯤ ꯁꯝꯕꯨꯜ ꯑꯗꯨꯗ ꯌꯨꯡꯁꯤꯜꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯅꯥꯗꯨ ꯎꯆꯦꯛ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯕꯗ ꯃꯆꯦ 2ꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯅꯪꯒꯤ ꯀꯥꯡꯈꯗ ꯁꯥ ꯃꯔꯨ ꯂꯦꯡꯁꯤꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯅꯤ꯫ ꯂꯥꯏꯖꯅ, ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅꯥꯅꯤ ꯍꯥꯏꯕ ꯈꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ 2ꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯂꯩꯅꯥ ꯎꯗꯕ ꯑꯗꯨꯗ ꯀꯥ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯑꯇꯣꯝꯕꯤꯅ ꯑꯣꯟꯕ ꯎꯆꯦꯛ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫
ꯑꯇꯣꯟꯕꯤꯅ ꯃꯆꯦꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯆꯤꯟ ꯑꯊꯨꯝꯕ ꯑꯗꯨꯅ ꯍꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯅꯥꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ꯫ ꯎꯆꯦꯛ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯄꯥꯝꯕꯣꯝꯗ ꯇꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯎꯆꯦꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯎꯆꯦꯛꯅꯣ? ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗ꯫ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯌꯦꯇꯨꯝ ꯑꯅꯤꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯌꯦꯇꯨꯝ ꯑꯅꯤ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅ? ꯔꯥꯖꯀꯨꯃꯥꯔꯅ ꯌꯦꯇꯨꯝ ꯑꯗꯨ ꯁꯠꯇꯣꯛꯂꯝꯃꯤ꯫ ꯌꯦꯇꯨꯝ ꯑꯗꯨ ꯍꯦꯛ ꯁꯠꯇꯣꯛꯄꯒ ꯎꯆꯦꯛ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯂꯩꯅꯥꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯇꯝꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯅ "ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯦ ꯈꯜꯂꯤꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ." ꯔꯥꯖꯀꯨꯃꯥꯔꯅ ꯌꯦꯇꯨꯝ ꯑꯅꯤ ꯑꯗꯨꯅ ꯂꯦꯝꯕꯤꯒ ꯂꯥꯏꯖꯒꯒꯤ ꯃꯁꯥꯗ ꯌꯨꯡꯏ꯫ ꯂꯥꯏꯖꯒ ꯂꯦꯝꯕꯤꯒꯗꯣ ꯁꯦꯛꯄꯤ ꯑꯣꯟꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯐꯠꯇ꯭ꯔꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤ꯫ ꯂꯩꯅꯥꯗꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯉꯝꯕꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫